Manipuri Pamelwari YouTube channel na ngasi mayamda khudol tamnaba wari anikak puduna laksari. Pujarakliba wari animak channel asigi subscribers singi maraktagi miyoi anikak na thabirakpani. Ahanbagi wari asina Naubi Bisnupurdagi aduga anisuba asina Roshan Sagonbandagi. Hairiba nungsiraba channel asigi subscriber ani asina aikhoigi WhatsApp ki khuthangda makhoi wari asibu thabirakpuna khanganbirakpadagi mayamda channel asina khudol tamjarakpani. Aduga amana mamangda sandokhiba gaithailu hairiba wari adugi makhataba saruk adu athubada hapnaba hotnajagi. Wari adugi aibi Sangita Lausambam hairiba miyoi asi hauzik mak nung leibadagi masa nungaitaduna hospital da lay. Hospital dagi hek mayumda laibaga soidana wari do tharakani haina ekhoida thajaba pirai. Mahaki anaba su thuna faba oisanu anaba thuna faraga mayamda mahaki wari sungsoi soidana khudol tamba oisage. Ngasigi wari mayamda khudol tamjari taminasi. Wari asi aina laisaringaida thokiba thodok amakhakni. Aibu pokpiba pawungdu Narasenjada thabak tarami. Matamduda Kha Khunauga Thinunggaiga lonaba mafam aduda laiba haibi makhong aduda nupi ama hek thoi hainakhibado ai ngasisu ningsingni. Nongma babado mahaki thabak ayuktagi adum chatlaga numidangda halakpuni. Numittudi hanagi numittagi kara thingjillakpadagi aikhoina babada phone tawbani. Adubu babado halaklani thabak kara chinbadagi thengkhre hairakhi. Aikoisu adum hanjaraknani khanduna laithokli. Adubu asum haukibana babadi halakhiramdi. Pungsu taramathoi henjillaklami. Madudagi aikoina yuga thaaga mamanavasinga ngaudana laikhrabajala. Yu ngaurdi mathong chadabani. Narasenjadaga laithokrajala asumna hainaduna aikoi gari thodokduna bababu thiba lakhirami. Matamduda babada phone tawba matamda marol khara fairaga Thinunggaida lairi haina khumlakhi. Aikoi adugi matung Thinunggaida chatli. Mayamna hainabi mafam haibi makhongdo yaurakhi. Mamana matamduda baba hoido swaida hek punbani laibra yengsi haiduna gari dagi kumthaduna kaka hoi indomcha hoi tawduna kumki. Anakpada lairiba yum ama lairibadugi manakta babado laiba uki. Mamana sangchenduna bababu kauduna manakta sangbadadi una mitmangdagi mami sami mangkibado ubada mamadi kibadagi purap toraklaga aigi inakta changlaktuna nafada phone amukta taw hairakhi. Aina call tawbada ring amuk anirak chatlaba matung paikhalai. Adubu tanariba khonjeldudi mathong maram ama khangdri. Tabam khangdabagum ising khanauda ummaga wa haibagumba nakalda ising sanabagumba tawbagi makhol tarakhi. Adudagi mamana swaisida isingi tenki amasu laibani. Adudaga laibar yengsi haiduna indomchaga mamaga thiba changki. Tenki dugi mayada kanagumba ama isingda sanaduna laibagi makhol tabadagi babado isingdaga tasalaba jatla haiduna changchenduna yengbada isingsu kari amata lengdana ichikna lairamki. Tawiba matawduda pakhatnaduna phone amuk tawnabada babana mahak Ningthaukhong bazarda lairi. Ise amaga lakminnari hairakpadagi aikhoidi khangdabanina kanano ise haibabu haina hangbada phone do tatkirami. Amuka tawsanbada babado handakti marol mari isu sudana choirolgumna mahak Thinunggaida mongfam ama laibagi haibi makhongda lai. Mahak gyan tadre mahaka lakminnakhiba isedusu karomda chatkrabano khangdri lairamdre asumna hairaga kappaga phone do kakthakhi. Aikhoina fakhatna amuk tawsanbada pairakti. Adudagi aikhoidi kibadagi mafamduda changdre. Aikhoiga punna lakminnaba aikhoigi pupu aduna aikhoina hangoiba kibado ubada mahak yengi hairaga changki. Haibi makhong aduda babado unwai muk ilaga tasallaga thak niktuna lairamki. Angakpuniko ngasai makai yenglamlaba thiramlaba mafam aduda laihawdabada mataw karamna mafam aduda lairamliba. Pupuna mai sukhatke haina tawbada nakalda lairiba mongfam adomdagi
ꯕꯕꯥꯒꯤ ꯃꯤꯡꯕꯨ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯄꯨꯗꯣ ꯄꯥꯈꯠꯄ ꯄꯣꯛꯈꯤ꯫ ꯀꯔꯤꯒꯤ ꯄꯥꯈꯠꯂꯣꯏ? ꯅꯥꯀꯜꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯂꯥꯛꯃꯤꯟꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯈꯨꯗꯦꯝꯕꯗꯧꯅ ꯑꯍꯝ ꯑꯍꯝ ꯑꯃꯨꯛꯁꯨ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯕꯨ ꯉꯥꯏꯔꯤ ꯃꯣꯡꯐꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯄꯨꯄꯨꯅ ꯇꯥꯈꯤ꯫ ꯄꯨꯄꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗ ꯑꯩꯈꯣꯏꯁꯨ ꯇꯥꯕꯗꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗ ꯄꯨꯄꯨꯅ ꯕꯕꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯕꯕꯥꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇꯒꯤ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯈꯨꯜꯂꯒ ꯃꯩ ꯊꯥꯒꯠꯂꯒ ꯃꯁꯥꯗꯣ ꯈꯔ ꯁꯥꯒꯠꯍꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥ ꯑꯗꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯄꯥꯏꯕꯤꯕ ꯅꯣꯏꯕꯤꯕ ꯇꯧꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯂꯥꯛꯄꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯕꯕꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯡ 9:30 ꯇꯥꯔꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯈꯪꯅꯕ ꯃꯤꯒꯨꯝꯅ ꯃꯉꯣꯟꯗ ꯐꯥꯎꯍꯟꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯀꯧꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯕꯕꯥꯗ ꯐꯣꯟ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏ꯫ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯀꯥꯟꯗ ꯍꯩꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯅꯨꯄꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯕꯕꯥꯕꯨ ꯄꯨꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯇꯝꯂꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯌꯦꯡꯂꯤ꯫ ꯍꯩꯕꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯄꯨꯕꯅꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯠꯊꯣꯛꯄꯤꯔꯒ ꯈꯣꯏꯔꯝꯗꯨꯅ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯑꯩ ꯔꯣꯁꯟ ꯁꯒꯣꯜꯕꯜ ꯇꯦꯔꯥꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯗꯤ ꯇꯦꯜꯂꯦ, ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯤ ꯅꯠꯆꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯐꯖꯅꯕ ꯇꯝꯖꯕꯗꯤ ꯅꯠꯆꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯗꯣ 2009ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯅꯤ꯫ ꯕꯕꯥ, ꯃꯃꯥ, ꯗꯗꯥ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯆꯍꯤ 5 ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯏꯅꯥꯎꯗꯣ ꯃꯃꯥꯟꯅꯕꯈꯩꯒ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯀꯩꯁꯨꯝꯇ ꯇꯧꯗꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡ ꯑꯍꯤꯡꯗ ꯃꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯁꯣꯔ ꯐꯨꯟꯒꯠꯄ, ꯀꯞꯄ, ꯌꯥꯡ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔꯗ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯕꯕꯥ, ꯃꯃꯥ, ꯏꯅꯥꯎꯄꯥꯒ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯑꯩꯕꯨ ꯊꯪꯅꯕ ꯕꯨꯕꯣꯛꯅ ꯃꯈꯣꯏꯗ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏꯗ ꯂꯩꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯗꯗꯥꯒ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯕꯅꯤ꯫ ꯑꯍꯤꯡꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡ ꯃꯪꯗ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯗꯕ ꯑꯀꯤꯕ ꯃꯌꯥꯝ ꯎꯕꯗꯒꯤ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯕ ꯃꯥꯜꯂꯦ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯛꯄꯗꯒꯤ ꯗꯗꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯊꯣꯛꯃꯤꯟꯅꯔꯨꯁꯦ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯗꯥꯒ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯣ ꯋꯥ ꯌꯥꯝꯅ ꯍꯧꯋꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜꯁꯨ ꯐꯕ ꯑꯍꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯋꯥ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯃꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯅꯦꯛꯇꯣ ꯃꯊꯕꯥꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯄꯥꯗ ꯑꯉꯥꯡ ꯃꯐꯤ ꯁꯦꯠꯇꯕ ꯑꯃ ꯐꯝꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯛꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯩꯅ ꯎꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯏꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯗꯗꯥꯁꯨ ꯎꯕ ꯃꯥꯜꯂꯦ꯫ ꯗꯗꯥꯅ ꯏꯃꯥ ꯅꯠꯇꯦ, ꯂꯥꯏ ꯐꯠꯇꯕꯅꯤ, ꯃꯃꯥꯗꯤ ꯉꯁꯥꯏ ꯗꯣꯛꯇꯔꯗ ꯆꯠꯈ꯭ꯔꯤꯕꯗꯨꯗꯤ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩ ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯀꯤꯅ ꯑꯍꯤꯡꯗꯣ ꯇꯨꯝꯊꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯉꯩ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯊꯣꯡꯒꯥꯜꯗ ꯏꯃꯥ ꯕꯕꯥ ꯔꯤꯛꯁꯣꯗ ꯆꯪꯂꯛꯈꯤ꯫ ꯑꯩꯅ ꯏꯅꯥꯎꯗꯤ ꯍꯪꯕꯗ ꯏꯅꯥꯎꯗꯣ ꯐꯤ ꯑꯉꯧꯕꯅ ꯌꯣꯝꯁꯜꯂꯒ ꯔꯤꯛꯁꯣ ꯑꯗꯨꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕꯅꯤ꯫
ꯑꯩ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯅꯨꯡꯗꯥꯡꯗꯨꯗ ꯎꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯏꯅꯥꯎꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯤꯈꯤꯕ ꯑꯣꯏꯒꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯑꯗꯨꯒ ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅ ꯆꯩꯅꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ꯫ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯁꯦ ꯀꯥꯏꯅꯔꯀꯥꯟꯗꯗ ꯈꯪꯒꯅꯤ ꯀꯌꯥꯝ ꯋꯥꯒꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯁꯦ ꯈꯪꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯃꯦꯜ ꯋꯥꯔꯤꯅ ꯁꯟꯗꯣꯛꯆꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯃꯌꯥꯝꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯄꯤꯅꯕꯤꯔꯁꯤ꯫